Weightlifting masanada India represent tawduna Paris Olympic Games da naitum saruk yaribi Manipur ge Saikhom Mirabai Chanu ngasi numidang pung 12 tabada sanagani Mamangi Tokyo Olympic Games da silver medal lawduna India ge mai purakhibi Saikhom Mirabai Chanu na handaki Paris Olympic Games asida India ge oina weightlifting masanada naitum qualify oiduna games asida saruk yaba pangkibani Weightlifting competition gi oina ngasi dagi hauraga tha asigi taraga matoi fauba South Paris Arena da chathakadoriba games asigi ngasi ahanba numita Mirabai Chanuna nupi gi nifuga mapan kg gi category da saruk yagane Mirabai Chanu gi match adu Indian Standard Time haibade ngasi numidang pung taraga matoi di sanagane mahagi weight category asida mahak yauna world class lifter taraga nithoiga mahaka lamba taunagane mahaki lamba asida Tokyo Olympic Games ke champion People's Republic of China ge Hou Jihui Thailand ki hanagi world champion Surojana Khambau amade United States ki hanagi Pan America champion Jordan De La Cruz na chingba yauri Panba yabadi kumja English Singanisum na kungi Tokyo Olympic Games da silver medal fanglaba machong Mirabai Chanu na kumja English Singanisum na kulhumdagi Birmingham Commonwealth Games da gold medal naukhibani Loina na kumja English Singanisum na kunithoigi IWF World Championship da silver medal lauduna malengi weightlifting gi lamda mahaki fida amakan ngamkhibani Matung tarak bacahi singda injury na maram oiduna kumja English Singanisum na kulhumdagi Asian Championship amade kumja English Singanisum na kulhumdagi Asian Games da mathangsin na taruk shuba amade mari shuba mafam kankibane chahi asigi oina handaki Olympic Games asigi mangoinana mahaki amata ngairaba international competition ama oina Qatar da pangthokpa IWF World Cup da saruk yakhe competition aduna mahaki amata ngairaba Paris Olympic Games ke qualification event okibane Competition adu da mahaki khwaidagi faba performance oina kg chani ga supna manga thangat pangamba adu yautana mahangna snatch da kg marifu mathoi amade clean and jerk da kg cham ga supna ahum puna kg cham ga marifu mari thangatuna taraga nithoi shiba position taduna Paris Olympic da qualify orakibane ngasi gi sanagadori ba mahaki Olympic Games ki match asida Mirabai Chanu na mahaki tawba ngamba adu fudoktuna medal ama purakani haina biyamna thajaba thamne Loida na mahaki match ase miyeng tanama khawrang ngainade